Chahi asige August amadi September tha asida dengue case hengalakpa asida miyam pumba laina asi naraktanaba isa isana chection haningi state asida dengue case amata leitanaba pandamda state health department amadi national health mission gi meeting makhada laina asige source reduction program pangthokuna lakli masi miyangi mateng yaudana mai pakpa ngamloi aikhoi isa gi ithongni khalaga mipum khodimangna health workers singda mateng pangbiyu haina state asigi health minister Dr. Sapam Ranjana Manipur gi miyamda appeal tawrakli Lamphel gi RD wing da pangthokhiba pawgi mifam amada Dr. Sapam Ranjana makha taraduna health department ki grassroots level da thabak tawriba asa worker amadi angalwadi worker sing fawba sizinaduna dengue sandok ibakang singi laifam leitanaba source reduction program tawduna lakli mamang chahi ga yengnabada case masing hantharabasu leinga ki pandamdi lamda masida dengue case amata leitaba haiba sini August thada Punna Meeoi chamagani futaruk dengue positive oikhi September thagi oina Punna Meeoi chaniga taranithoi positive oirakpa asina miyamna chection na leihaningi healthcare service ki Meeoi singna leina singak thoknaba hotnariba sing asida miyamgi mateng chauna mathok tai haiki dengue gi laina sidagi sigi laina laichet sidagi control tongna ba sigi ana fight against it akoi doctors experts ke nasi khattagi ano torogadi akoi sigi fight singam khwaidagi maru oina community participation akoi government ki akoi health ki staffs ko dingmak jaga jaga sing ju akoi chattuna source reduction haina sigi source reduction je until unless praja gi participation ama yaudragadi yum da laibiri ba mayam gi mateng yaudragadi akoi source reduction je akoi singam na moy source reduction is a dengue ki ऐसी की जगह संगे है पर गेट से संग लगता है ना खरा मना संगे है पर कांजे दा ए अकोई सी की मतलब जिसे खंगे अकोई ना तौने तो अकोई तुम लोग खंगे तो बनी है ना तो जगह से सुन कैसे से है तो लगा अंदर सुगम बमयाम से अकोई प्रजा मयाम दा अपील तो जरी प्रजा की पार्टिसिपेशन याम ना मथौता है अकोई दा Yakiba State Malaria Officer Dr. S. Priyo Kumar Nahai Hojik Fawagi Oina Imphal East Amadi Imphal West da positive case wangi dengue ngak thoknabagi damak fogging kapthokli adum oinamak masina laina asi chada chama ngak thokpa ngamgani haibadi leite fogging kapthokhiba jagada kang mapi sikhibadi yai kangi marumdi manghanba ngamdabana dengue laina sandokhiba mafamda kang hida kapkhrabasu anoba anaba sing thoklagi maram aduna yari makhai kang marum koksandanaba ising tunghanbiganu haina fongdokhi pawgi mifam aduda health director o sanahangi amadi tongan ba official singsu sarukyakhi fogging tawraga dengue anabasi chingba ngambani la aroi chang aroi khali wakalon je chidi aina hajen basi lan brand khajai karigin haida de positive oiba jaga da fogging tawire atopa jaga da mahik yaw jaga lei re kari da proof lei bi lage ba mission question bang jage maramdi aikoi gi government ge guidelines ki matungina fogging ji kara waita tawge gadage haida de laboratory confirm dengue positive oiba jaga amada 100 meter ke radius ta fogging hit to view haidana guidelines yauri maramdi karino haidar di aikoina fogging to bagi purpose di karino haidar di kana guma amakak jaga amada dengue ji e test to da positive oiba thro di jaga asida mahik yawa kang mapi si lai haina koina presume to we hari ba mahik yawa kang mapi sina makhata na da ba mingonda chi aga sandok chingai da ko gi government ge site ge kudak ta ma je hatu hawasi fogging is the only method aduna na da ba jaga confirm koi da ba jaga da mas ki oina fogging to bus koi da mangja bane hele hadare ko fogging to bagi kana basina only when there is a suspected case of dengue positive case like kana to jabai wari ne ba